ꯈꯨꯅꯧꯄꯨ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯒꯤ ꯋꯥꯔ ꯂꯥꯟ ꯑꯁꯤ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯂꯤ ꯑꯅꯧꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃꯁꯨ ꯁꯤꯖꯤꯟꯅꯔꯛꯂꯤ ꯌꯨꯑꯦꯁꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯂꯦꯞꯇ꯭ꯔꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯔꯁꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯋꯥꯔ ꯑꯁꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯑꯃ ꯑꯣꯏꯔꯛꯄꯒꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗ꯭ꯔꯥ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯃꯒꯤ ꯇꯁꯦꯡꯕ ꯁꯛꯇꯤ ꯑꯦꯖꯦꯛ ꯄꯥꯋꯔ ꯑꯁꯤ ꯀꯌꯥꯝ ꯁꯥꯊꯤꯕꯖꯥꯠꯅꯣ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯥꯔ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤꯅ ꯀꯔꯝꯕ ꯆꯩꯊꯦꯡ ꯏꯝꯄꯦꯛ ꯄꯤꯔꯛꯄ ꯌꯥꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝ ꯑꯁꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯣꯏꯗꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ ꯂꯣꯏꯕ ꯐꯥꯎꯗꯪ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯋꯥꯔꯜ ꯄꯨꯝꯕꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯂꯩꯕꯖꯥꯠꯅꯣ ꯀꯔꯝꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯕ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯍꯧꯖꯤꯛꯀꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯄꯨꯟꯅ 15,000 ꯍꯦꯟꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟꯁꯤꯡ ꯂꯩꯔꯤ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯔꯁꯤꯌꯥꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯔꯤ ꯂꯩꯕꯥꯛ ꯑꯅꯤꯁꯤ ꯈꯛꯇꯗ ꯑꯔꯥꯎꯟ 14,000 ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯑꯣꯔ ꯋꯥꯔꯍꯦꯗꯁꯤꯡ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯑꯔꯥꯎꯟ 90% ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯂꯣꯏꯅꯅ ꯂꯦꯝꯍꯧꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁ꯭ꯇꯦꯠ ꯀꯟꯇ꯭ꯔꯤ 8 ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ UK ꯐ꯭ꯔꯥꯟꯁ ꯆꯥꯏꯅꯥ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯏꯖꯔꯦꯜꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗ ꯈꯔ ꯂꯩꯔꯤ ꯁꯀ꯭ꯔꯤꯟꯗ ꯎꯔꯤꯕ ꯃꯁꯤꯡ ꯑꯁꯤ ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯅꯤ ꯆꯞ ꯆꯥꯕ ꯑꯦꯛꯖꯦꯛꯇꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ In the year 1945  da Americana ahanba nuclear bomb test tauki hairiba test adubu Trinity test haina khangnai loinana masigi matungda hojik phawbada toan ba nuclear test 2475 taukre masigi manungda 85% test ti US amadi Soviet Union khaktana tauki yamna nungaitaba mana Americana 1946 tagina 1958 phawbada 67 nuclear bomb sing test tauki Marshall Island hairiba mafam sida Olympic size की स्विमिंग पूल दौना चावबा कोम दौना मफम 35 लेरी टेस्ट तौखिबगी रेडियो एक्टिव वेस्ट सिंग हुमदुना स्टोर तौदुना लेबा अदुबु यूएस ना सिगुम्बा क्राइम असिगी ngasi फावदा करिगुम्बा कंपेंसेशन अमता पीद्री लेबा असिदा रेस्पोंसिबिलिटी अमता लौदुना लागली अखोइना हिस्ट्री द लोइना तमख्रबा और तारबा ngakतनी अमेरिकाना जापान दा न्यूक्लियर अटैक अनि तौखियाइना अहानबदा 6 अगस्त 1945 हिरोशिमा दा लिटिल बॉय कोवा एटम बॉम्ब मथादा की दुगा अनि सुबदना मदुगी हुमनी सुब नमित 9 अगस्त 1945 ता फेट मैन कोवा बॉम्ब अममु नागासाकी दा थादकी लिटिल बॉय थादाख्रबा तुंगदा मियोय लाख अमरोम हेना सिकी लिनना मदुगी रेडिएशन अदुना मरम ओइरगा मतुंग तारकपा जेनरेशन चारोल सुरोल क्यादा चैथिंग पीकी अंगांसिंग सोइनारगा पोलकपा कैंसर न चिंगबा लैना कयामा नाहनमन चिंगबा थेंगनादुना लागली सिटी पुंबा अदुगी बिल्डिंग सिंगी सर होम थोपगी अनीदी पुमतोय तोहेनकी अदुबु यामना किनिंगाय ओइरिबदी हाइरिबा बॉम्ब अदुदा यावखिबा यूरेनियम की सुपनकी 1.3% खक्तमक मथौ तौखि हाइरि लेमहौरिबा सरुकसिंगदी फेल ओइखि खलगेंबियु करिगुम्बा बॉम्ब अदुदा यावखिबा यूरेनियम पुंबदु 100% यूटिलाइज तौरम तारगदी कयाम साथिना अमांगता थोलमगनी हाइबदु अदुबु मतमदुगा हौजिकदी यामना खेनरे मतमदुदा सुपनगी अमेरिका खक्तदा न्यूक्लियर वेपन सिंग असि लेरमी अदुबु हौजिकती कंट्री मा पंदा न्यूक सिंग लेरे अदुगा हारिबा कंट्री सिंग असिसु अमगा अमता यानाद्री हाइबदी करिगुम्बा हारिबा लेबाक सिंग असिदगी अमना न्यूक्लियर अटैक हेक तौबा हौरबदा मदुना अरोइबा ओइरोइदौरी मदुना पृथ्वी पुंबा सिबु मांग ताहनबगी अहानबा स्टेप खोंथांग ओइगदौरी हौजिमुक न्यूक्लियर बॉम्ब अमा पोखाइरबा तुंगदा करी ओइरकपा मागी रिएक्शन दु अमु येंगसी हौजिक फावगी ओइना वारदा हादि लांदा सुनगी अनिरक खक्तमक न्यूक्लियर बॉम्ब सिंग सिनक्रे हिरोशिमा दा थादाखिबा लिटिल बॉय 15 किलोटन्स की बॉम्ब नि सुनगी 15 किलोटन्स अदुना सिटी अमबु तुमतुमनकी अदुगा नागासाकी दना 21 किलोटन्स की बॉम्ब नि बॉम्ब अनिसिदा खेनाबा महायरगदी लिटिल बॉय दा यूरेनियम 235 सिनकी अदुगा नागासाकी की फेटमेन दना प्लूटोनियम 239 सिनकी प्लूटोनियम ना फिजन रिएक्शन हेना थोकप मरमना मसिना हेना साथीबसु हेली असिगुम्बा बॉम्ब ब्लास्ट की मतुंगदा क्लाउड लेचिलगी मपय अमा सेमी मसी चेंगुंगी सेप माली अदुना मसिबु मशरूम क्लाउड हाइना खंगनै नागासाकी दा थादाखिबा न्यूक बॉम्ब अदुगी मशरूम क्लाउड अदु माउंट एवरेस्ट की फाव हेना वांकी अदुबु हौजी यूएस अमदी रशिया दा लैरिबा न्यूक बॉम्ब सिंग असिदी मसिदगी सरुक क्या हेना शक्ति लेबा साथीबा ngakतनी B-83 अमेरिका की न्यूक्लियर आर्सेनल की ख्वाइदगी पावरफुल शक्ति लेबा बॉम्ब अमनी 1.3 मेगाटन्स की मसी लिटिल बॉय दगी 60 टाइम्स हेना शक्ति लेबा हेली
adubu Soviet Union na 1961 da world gi oina khwaidagi sakti leba most powerful nuclear test ama tauki the SAR bomba hariba bomb asi 50 megatons ki power sakti chen bomb ni haibadi masi Hiroshima da thadakhiba little boy adudagi 3000 times hena sathiba sakti leba bomb amani haiba testing blast aduna magi shock wave adu malem pumbada humlak unki blast aduna maram moiraga around 1000 km lamna leiba Norway amadi Finland na jingbagi yumgi thongnaw na jingbu fawba kai ki hairi bomb blast adugi fireball maibul adu 8 km lom pakpaga loinana 64 km lom wangna semki karigumba city natragana mafam amada nuclear bomb thadaragadi maduda kyam yamna amanga ta thongani casualty na kyam oiwa haiba masi test to yai adom su try to view yamna interesting oiba website ama leiri mamingna nuke map ko screen da lere masida karamba city da karamba makal gi nuclear bomb sing thadaragadi madugi impact adu adai fawa sandokani amanga ta na kyam thokani haibadu yengbe yai hanbada karigumba khoi Imphal city da nuke si thadaragadi kyam amanga ta thokani habdi yengsi location select tore bomb amukhalasi aduga detonate to da estimate calculation loina thoraglani details screen da leire video asida oriba sina nuclear bomb ama si kyam sathi bage habu khangmo nuclear bomb ama pukhaiba matamda madugi impact adu henna fangnabagi damakta ground gi surface leimai yaudringai khara walingai da pukhaigani masigi technology su yauzari masigi impact stage taruk thongna leiri ahan be stage ta flash of light yamna angan ba mangalama thorakani masi kayam yamna ngan ge hababu 80 km lapna leiba mi ma fawa adugi mangal do ubu taragadi temporary line oigani ngaki oina mitangani stage 2 da heat wave ama lakani 8 km gi radius ta leiba mi pung khuding third degree burn tawani habadi sibagi 100% chance asi calculation asi 1 megaton gi nuke bomb amagi khudamdani stage 3 da nuclear radiation tholakani stage 4 da achauba fireball ama uba fangani stage 5 dana nongthak ahuba explosion gi sound pokhaiba khonjel ama tagani aduga khwaidagi sathiribasina stage 6 radioactive falls out asini masi Eikhoigi minute kharadagina pung khara fawa jangaba yai explosion gi matungda hariba radioactive particles sing asi leingoi gumna nungthaki atmosphere dagi tarakani masidagi yamna sathiba radiation poisoning thokhanba yai nuclear bomb na pukhaiga doriba adugi exact spot aduda millisecond amagi manungda mafamdugi temperature sabagi chang asi asuki mate hengalakani madudi sun numit ki surface tagi fawa hena saba maisa fangani hariba fireball maisa aduna second kharagi manungda kilometer kya sana sandoki gani masigi 10 kilometer gi range manungda karimata lepa fawa ngamdana pumtoi toiduna funon kini mioiba uwa buildings jeep one ba sasan khudingmak maitan on kini adubu masigi impact asi machine loibasu natri in fact nuclear blast ki hit maisa aduki matik sagani maduna maram waraga manak nakpa surrounding gi air nungsit adusu yamna sagalakani aduna maram waraga shock wave ama thorakani madu speed of sound gi ayang madagi fawba henna yangna haibadi 1200 km/h gi speed ta akoibada sandokiduna building sing humdokiba uwana chingwa kya sathina ama ta thongani madugi second khargi tungda nuclear falls out amadi radiation na maram waraga tha kharadi mioi kyagi thawai sumangani nuclear radiation adu isingda mix tawba yansin kiduna ekoina thaknariba ising adusu sahi kyama sinaba yadana mang tahan kigani agriculture lau singuba yaroi oithoklaroi mioi bakhak natana geopan basingdasu genetic mutation thoktuna cancer form tarokani nuclear bomb thadakhiba leba adugi future dark future orani amuhanna augot paibasi warani aduga masi atai lebak sindadi kariso kaiba oiroidra luribasi nuclear war da bordering area khaktada amang ata thokloi masina pum kudimakta seting soena phangani nuclear war amagi effect asi step manga thongna neinawa yai han step asina immediate destruction haibadi city na chingba tumba yum kai amang ata thokpa misi mina kya yawba ani suba step tana falls out nuclear waste thus upul na maram oiraga lebak lehaw amadi ising nungsit polluted oiba hu chelanba masina koina karigumba chana thangno polam amata thaba grow to we aroi
third step asina long term impact on health matam sangna masina Eikhoigi haksangda pigedaba chaitheng kudamoina nauna polakpa angangsing soinairaga polakpa cancer ga loinana polakpa etc. Fourth step ta environmental damage Eikoi miyobada sohonbagum masina nature da su akaiba ke apirakani aduna ecosystem da chauna asoiba laglani. Manga suba step tana society collapse oirakpa haidi society ama oina madu function tawba yamna luna tholani. Hingna bhonarakpa matamda uran chinti amanga tahana sunaba kayama thorakpa suyari. Nuclear war gi khwaidagi sathiribasi target tawriba country adu khaktada madugi impact adu oiroi atai lemhoriba lebak da su fangani. Wind nungsiki siliba maike aduna radioactive force adu puduna lakani. Turil kayama lebak amadagi hena multiple country fauraga chenba yauri. Adugumba turil sing adudagi radiation adu thaknaba isingda khaknatana ocean samudrada takiduna ocean laipumang tangani. Madudagi pharakpanga charo misingda su maduna impact adu fangani. Habidi interconnected world asida Eikhoigi chinjak amadi isingi khuthangdagi masigi radiation asi Eikoi faw yorokpa yari habani. Khwaidagi kininga oiribasi karigumba kanagumba leba amana nuclear attack hek tawba horubada maduna loiroidori masina chain reaction ama start horakani maramdi nuclear weapon leiba leba khudingwa magi yeknaba lebak singda nuke attack taw horakani aduna duk yamna chawba explosion adugi matungda nuclear smoke na maram oiraga atia pumbasi khumjankiduna nungsa mangal sibu khumjankigani habadi numitki mangal Prithibi lemaida khajiktama uwa fanglani habani masidagi arta effect ama thorakani. Scientists singi matungina asumna tawragadi Eikhoigi temperature asi -10 degree Celsius fawba hantagani hari. Masibu nuclear winter hairagasu khangnai. Masina Kari Oirakani haibada samudra kayama ice onsilakani aduna trade tawba lololitik tawba haibasi sai kayamagi oina oithoklaroi. Attack tawduna mang takraba lebak singda mateng pangwa fawba tai lebak singi oina yam luna thoklani. Nuclear winter dagi kanba ngamawba lebak singsu ikang thokpa manama sing thaba yadaba sinachingwa side effect kayama amayunagani. Loisilakpada nuclear energy afaba tulamani kanaba mongda sinnaragadi hojiki oina Eikhoigi Prithibi earth ki surface ta 35 million tons of uranium lokthokna lotna leiri masibu ningthena mining tawduna energy generate tawbaromda invest tawba sinnaragadi Eikhoigi humanity ki oina lakadariba chahi 2002 rongi darkar oiba sufficient energy adu putokpa ngamani adubu masigi sinafamasi nuke weapons suklaising sawda sinnaraba topalewak sing mang tangna oina sinnaragadi masigi result asi kanamatagi afaba kanaba oiroi. Russia Ukraine anigi conflict asi chahi ama henkre adubu masi phawda loibdi naidri adubu masisu miyoi kya ama leiri war asibu support tawba war like situation leiba habasi Eikoi khudimaki amna kudong thiningai ni habasi khandaba makai war lanna Eikoi da mangjaba natana kanaba karisu purakloi. Matang asida ngasigi video solution jage aina ngangki matamda soikilan ki bayaro sumyana puksil chawna pigani kaigumba video asina domda anobu khara khangjinba natragana kanaba pi hana khanbiragadi channel asibu support tawbiramu like share subscribe and follow taw kawbiganu punapu kaikun